Hello, ma'am. My channel the ma'am Tram Nocture, ma'am Gasidi, Mathak Eronba Pangal Style the Pam Nachana Matela, ma'am the Gassi Serta Zreke, Matela say, Yam Pam Nachana, it's a Alutan Kabamatam, Alu Anoba, Adagi, Tamba Paraktabako, Tamba the Paraktaba, Kuitaki Doba Montaki, Doba Late, and Samata, dishing to Kantoaga, Irole, Pakon Matamoy Bakandako, Ado Ataimatam the Sodom Irole, the Boyam, but the dining some tapakon tapamatam Jessitan Hena House, Ado Sissing Jaying a sea marketa, Zapakanda. Alu anoba se myama polythene da hapa ga yolameba ko ada aise khangni ningsing aba yumda tan thokpa matam da khoina alu macha macha ga khando aga maku khokpa ga se nungai na khutna semen tak pi khopi sana ba do ningsing apa do da ngasi se myam da share si tora age du ga comment am so si recipe si tawbir o haina haibira ke bane don hakking asi recipe si tawjara bane adu di iron ba se haura si iron ba sai alu ga champut chabi se si kitang hapa ga longe adu ga si gi iron ba se ko myam ning tham thapa khol matam da na bodi hen hawe atai matam da so dum Eronba ya dum hawe ko kalen da suma higa lang tak toraga ko aduga sisi any Eronba hawai biga yong chaka dagi Eronba khuding ma ko adu Eronba khuding mak ta sumaina aina tawdai recipe se sigi mawng da tawbada dum hawbane aduga khoina sigi se mathak Eronba haina khangnai ba ko aduga khoigi mayam punna khangnaba Eronba duna makha Eronba hairaga khangnai ba ko adudi adu changadaba machal singje khara semdokhi ko sisi ai tilau akupi dune ko khaka kungbado aina satorakpane ande maruga yam chaw dobana te ko kamla da thabani na dum satoga chathokpa hore aduga hojikti chanam mana tilau mana se yam marang kaiba matam ne aduna khubam hapchalaga sok tobi ba ko si se thawngu thokadoine pe Eronba se adu thawngu ba sida chanam mana tilau mana mayam hapaga tawrba yai ko adu ai giti chanam mana da laitramina chanam maru sina tawrage chanam maru na tawba se yam hawe ingonda di ko mi ki mahaw taste ki mana de ko mahaw khena ba mi khara amdi tilau na sok tawraga hawe na tilau maru duna sok tawna basu lei ko ada idi chanam se han thadaraga sok tawgani chanam chingji ju khara su hapetang nam khai gi ko aduga changgadam khoilon semdorage aduga ngasigi recipes de mahi khara langtak tawraga ko khoigi mayamna khangnaba Eronba de khara nangidna ko adudagi khara langlap tawraga khoigi hawai thongba gumna ko dumaina thongba du maina thonggadabani aduna marang kaina pakhon ga lei ta dine ko khoi uti da thakpa do khubam manam nungsina ba adugumna thakchan biyo sida yam hawbane ko pakhon takpa de as lora si Eronba da pakhon je yam chana bane ado sina pakhon ne ko pakhon se ai numit nini sure ba ko leirakpa ado masak se khara hajaramdre ko hangam pan ka khatlaga khara masak se thirame adu manam dinung siri poni da ko adu manam gini adu yare adu semba ko pa loi sale pakhon leire phadigom khara ma leire chanam leire ko aduga tilau mana do aduga ne masai put ki bodu su kam e ko yarani muthalage ko ngak inghala matung da do manin ga wong kare mulame ko ngari ke ngasai ngan ke badon se han lauthoge ngari ngan ba se lauthokpada yenga lauthokpiyo ko khut yam pokpa yaukre idi ko mamangda ada si chenga sai maku singje chatlo yada ba singdo si se sumaina phula matung jida khara khak tok pirage ko ngasai polang da chambada dum khutna takpada maku apik pa singdu di loin chakhra bane ba ko ada si singje khara chow ba singje si singje chatta ba singje sumaina phula matung da ko khok tok piba aduga myam ngasi aina tawdeba recipe se myam mamangda khangbiba yawbi khraba haidi atopa community aina saida leimina ba iche singda hangbadi ko moidam pau chadri khangde hayaba ko adu mayam khangbiba yawbra adagi chabi khraba yawbra habada comment da soitana habira amo haidi pangan singdi ko ayamba loina chai ani mafam area singda ko aina thengna ba mapangan ji ju yamna mafam atopa da leina mai mafam dugi matungina khuthong ju mana deba ko adu maina atopa community singjo habira mo sigi khuthong se thongbibra habado ada khangbada yam harau jagani nungai jagani ko aduga thongbiragadi sumaina thongbra haidi adom na kamai thongge habada suggestion oina lawjage ko myam ju share tawbiram comment da ado Eronba se haura se ko adudi Eronba se inga sai ngan khibaduni ado mahi singje sumaina tichan bire ko hana ko met pada mahi myam yawdu nungai te dana lang tho e aduduna menchi thokpiraga murok ngari ga se met pira se khara toirap tawna ko aduga Eronba se di mayam soidana sumaina chithokpi ba taw ko chithokpiyo haidi yamna maru matai se yam phatte haba ko mayam na so hainai doctor na so hainai ado mayam sumaina yarin kai sumaina chithokpiraga tawse ado hiyango mathak sida leiri myam se si pukta changa de mi amagi puk mamamda kitang nongmagi ko na punsi je sigani nongmadi narani adune adu isu khara section badi phaidana ko koni yarin kai section se ba
ꯃꯣꯔꯣꯛ ꯉꯥꯔꯤ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯁꯦ ꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯐꯥꯎꯗꯤ ꯏꯔꯣꯟꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯃꯌꯥꯝꯅ ꯈꯪꯅꯕꯗꯣ ꯑꯗꯨ ꯏꯔꯣꯟꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯏꯔꯣꯟꯕꯗꯣ ꯃꯈꯥ ꯏꯔꯣꯟ ꯀꯧꯔꯦꯕ ꯂꯣꯏꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒꯦꯀꯣ ꯑꯗꯨꯒ ꯃꯍꯤ ꯈꯔ ꯂꯥꯡꯅ ꯉꯁꯥꯏ ꯐꯨꯠꯈꯤꯕꯗꯣ ꯑꯗꯨ ꯃꯍꯤꯗꯣ ꯍꯥꯞꯄꯤꯔꯁꯦ ꯏꯁꯤꯡ ꯑꯅꯧꯕ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯀꯣ ꯃꯍꯤ ꯌꯥꯎꯗ꯭ꯔꯁꯨ ꯏꯁꯤꯡ ꯑꯅꯧꯕ ꯍꯥꯞꯄꯤꯔꯒ ꯁꯣꯛ ꯇꯧꯔꯒ ꯐꯖꯅ ꯃꯨꯟꯅ ꯑꯃꯨꯛ ꯂꯣꯟꯈꯤꯗꯣꯏꯅꯤ ꯃꯦꯠꯄ ꯈꯣꯠꯄ ꯂꯣꯏꯅ ꯇꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯑꯗꯣ ꯁꯣꯛ ꯇꯧꯅꯕ ꯇꯌꯥꯔꯤ ꯇꯧꯔꯁꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦꯀꯣ ꯈꯥꯡꯁꯦ ꯉꯥꯛ ꯁꯥꯍꯜꯂꯒ ꯊꯥꯎ ꯈꯔ ꯂꯧꯔꯒꯦ ꯑꯩꯒꯤ ꯏꯔꯣꯟꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡ ꯃꯇꯨꯡ ꯏꯟꯅ ꯊꯥꯎꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯂꯧꯕꯤꯔꯁꯦ ꯑꯗꯨꯒ ꯉꯥꯛ ꯁꯥꯍꯜꯂ ꯃꯇꯨꯡꯗ ꯆꯅꯝꯁꯤ ꯍꯥꯟꯅ ꯍꯥꯞꯄꯁꯤꯀꯣ ꯆꯅꯝ ꯍꯥꯞꯄꯁꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯆꯅꯝ ꯍꯥꯟꯅ ꯍꯥꯞꯄꯒꯦꯀꯣ ꯁꯤ ꯐꯖꯅ ꯍꯥꯟꯅ ꯉꯥꯛ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯞ ꯉꯧꯈꯤꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯪꯕꯒꯤ ꯃꯅꯝꯗꯣ ꯆꯠꯇ꯭ꯔꯤꯐꯥꯎ ꯃꯅꯝ ꯃꯨꯜꯂꯛꯄꯩ ꯃꯅꯝ ꯅꯨꯡꯁꯤꯔꯛꯄꯗꯣ ꯑꯗꯨꯐꯥꯎ ꯉꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯇꯤꯜꯍꯧ ꯃꯅꯥꯁꯤꯁꯨ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯃꯅꯥꯁꯤꯁꯨ ꯈꯔ ꯃꯨꯟꯇꯛ ꯉꯧꯈꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯣꯟꯕꯗꯣ ꯍꯩꯖꯤꯜꯂꯁꯤ ꯁꯤꯒꯤ ꯁꯣꯛ ꯇꯧꯕ ꯊꯥꯎꯗ ꯉꯧꯕꯁꯦ ꯁꯤꯗꯅꯤꯀꯣ ꯑꯩꯅ ꯆꯅꯝ ꯃꯅꯥ ꯇꯤꯜꯍꯧ ꯃꯅꯥ ꯈꯨꯕꯥꯝ ꯍꯥꯞꯄꯤꯌꯣ ꯍꯥꯎꯕꯅꯦ ꯍꯥꯏꯕꯗꯣ ꯊꯥꯎꯁꯦ ꯉꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡ ꯆꯥꯅꯕꯤ ꯆꯥꯡ ꯃꯍꯤ ꯑꯣꯏꯅꯕ ꯈꯔ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯊꯨꯝꯁꯤꯁꯨ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯊꯨꯝ ꯉꯁꯥꯏꯗꯩ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯁꯦ ꯏꯁꯤꯡ ꯃꯍꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤꯅꯠ 5ꯃꯨꯛ ꯃꯩ ꯀꯟꯅ ꯂꯩꯈꯠꯂꯒꯀꯣ ꯁꯧꯍꯟꯕꯤꯔꯅꯤ ꯐꯖꯅ ꯃꯍꯤꯗꯣ ꯆꯨꯁꯟꯅꯅꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯃꯨꯀꯥ ꯉꯥꯒꯨꯝꯕ ꯑꯗꯒꯤ ꯎꯀꯥꯕꯤ ꯉꯥꯃꯨ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯦꯟꯁꯥꯡ ꯃꯍꯤꯁꯤꯗ ꯊꯥꯏꯅꯩ ꯋꯥꯔꯤ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯌꯥꯝ ꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯉꯥ ꯊꯥꯛꯄꯁꯦ ꯄꯥꯝꯗꯦꯕꯀꯣ ꯑꯦꯟꯁꯥꯡꯗꯀꯣ ꯑꯗꯨꯗꯨꯅ ꯏꯃꯥꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯦꯟꯁꯥꯡ ꯃꯍꯤꯗꯤ ꯍꯥꯎꯅꯕ ꯍꯥꯏꯅꯀꯣ ꯁꯤꯒꯨꯝꯕ ꯏꯔꯣꯟꯕ ꯀꯥꯡꯁꯣꯏꯒꯨꯝꯕꯗꯅ ꯉꯥ ꯃꯀꯣꯛ ꯊꯥꯛꯇꯣꯏꯅꯦꯕ ꯑꯌꯥꯏꯕ ꯉꯥꯒꯤ ꯃꯀꯣꯛꯁꯦ ꯑꯗꯨꯒ ꯉꯥ ꯃꯁꯥꯁꯤꯅ ꯑꯃꯨꯛ ꯊꯥꯎ ꯉꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯊꯨꯝꯒ ꯆꯥꯏꯔꯒ ꯉꯧꯕꯗꯣ ꯑꯗꯨ ꯈꯨꯄꯥꯏ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯈꯨꯄꯥꯏ ꯑꯣꯏꯅ ꯆꯥꯕꯗꯨ ꯍꯩꯅꯗꯦꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯥ ꯃꯀꯣꯛꯇꯨꯅ ꯑꯦꯟꯁꯥꯡꯗ ꯍꯥꯞꯆꯤꯜꯂꯗꯤ ꯃꯍꯤ ꯍꯧꯍꯧꯔꯅꯤ ꯃꯁꯥꯅꯕ ꯑꯃꯨꯛ ꯈꯨꯄꯥꯏ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯕ ꯐꯪꯖꯔꯅꯤ ꯉꯥ ꯃꯁꯥ ꯈꯨꯄꯥꯏ ꯆꯥꯖꯅꯤꯡꯕꯁꯤꯡꯅ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯃꯤꯅꯠ 5ꯃꯨꯛ ꯁꯧꯍꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩ ꯄꯥꯈꯣꯟ ꯊꯥꯛꯏꯗꯣ ꯄꯥꯈꯣꯟꯁꯦ ꯊꯥꯛꯑꯒ ꯃꯤꯅꯠ 1ꯃꯨꯛ ꯃꯩ ꯂꯩꯊꯔꯒ ꯑꯃꯨꯛ ꯊꯝꯒꯦꯕꯀꯣ ꯃꯅꯝꯗꯣ ꯅꯨꯡꯁꯤꯅ ꯆꯨꯖꯟꯅꯅꯕꯀꯣ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯉꯥꯛ ꯁꯧꯍꯜꯂꯒꯦ ꯃꯤꯅꯠ 1ꯃꯨꯛ ꯃꯩ ꯂꯩꯊꯔꯒꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯈꯨꯄꯥꯏ ꯑꯣꯏꯅ ꯑꯩ ꯌꯦꯔꯨꯝꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯌꯦꯔꯨꯝꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯌꯦꯜꯂꯣ ꯌꯥꯎꯔꯒ ꯌꯣꯛ ꯌꯥꯎꯔꯒ ꯇꯧꯕꯗꯣ ꯁꯤꯁꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯔꯦ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯊꯨꯝ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯉꯁꯤꯒꯤ ꯏꯔꯣꯟꯕꯁꯤꯗꯀꯣ ꯈꯨꯄꯥꯏꯗꯣ ꯉꯥ ꯑꯃ ꯌꯥꯎꯔꯗꯤ ꯌꯥꯝ ꯆꯥꯟꯅꯒꯗꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯒꯗꯕꯅꯦ ꯑꯗꯨꯕꯨꯅꯦ ꯉꯥꯁꯦ ꯂꯩꯕꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯥꯁꯦ ꯊꯑꯣꯏꯀꯤ ꯊꯋꯥ ꯁꯥꯖꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯦ ꯉꯥ ꯑꯝꯇ ꯆꯥꯎ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯥ ꯂꯩꯕꯁꯦ ꯊꯋꯥ ꯁꯥꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯌꯦꯟꯒꯨꯝꯕ ꯑꯗꯩ ꯑꯇꯣꯞꯄ ꯁꯥꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯕꯀꯣ ꯈꯨꯄꯥꯏꯁꯦ ꯑꯗꯨꯗꯨꯅ ꯉꯥꯁꯦ ꯏꯂꯩ ꯂꯩꯇꯕ ꯊꯣꯛꯑꯦꯕꯀꯣ ꯑꯩꯅ ꯔꯦꯁꯤꯄꯤ ꯇꯧꯕꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥ ꯑꯃ ꯌꯥꯎꯔꯗꯤ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯅ ꯃꯒꯨꯟ ꯂꯩꯒꯗꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯉꯥ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯗꯤ ꯉꯥ ꯌꯥꯎꯔꯒ ꯆꯥꯕꯤꯌꯣ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔꯒꯀꯣ ꯑꯗꯩ ꯌꯦꯔꯨꯝꯁꯤꯁꯨ ꯃꯌꯥꯏꯗ ꯑꯣꯠꯄ ꯀꯥꯟꯗ ꯐꯠ ꯂꯥꯎꯅ ꯇꯠꯊꯣꯛꯈ꯭ꯔꯦ ꯃꯃꯨꯠ ꯑꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯊꯣꯛꯏ ꯁꯤꯒꯨꯝꯕ ꯃꯈꯟ ꯊꯣꯛꯀꯗꯕꯅꯦ ꯑꯗꯨꯒ ꯍꯩꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯄ꯭ꯂꯦꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯃꯌꯥꯝꯗꯤ ꯌꯥꯏꯉꯪ ꯍꯥꯞꯄꯒꯁꯨ ꯌꯥꯎꯕꯅꯤꯀꯣ ꯃꯐꯝꯒꯤ ꯈꯨꯊꯣꯡ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯌꯥꯏꯉꯪ ꯍꯥꯞꯅꯤꯡꯕꯁꯤꯡꯅ ꯉꯁꯥꯏ ꯊꯥꯎ ꯉꯧꯕꯗꯣ ꯑꯗꯩ ꯌꯥꯏꯉꯪ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯀꯣ ꯄ꯭ꯂꯦꯇꯤꯡ ꯃꯆꯥ ꯑꯃ ꯇꯧꯔꯛꯑꯒꯦꯀꯣ ꯍꯩꯇꯕ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯔꯣꯟꯕꯁꯤꯒꯤ ꯃꯅꯝꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩ ꯀꯗꯥꯏꯗꯩꯅꯣꯅ ꯑꯗꯨꯝ ꯍꯪꯉꯛꯄꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯏꯟꯇ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣ ꯑꯩ ꯂꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯌꯥꯎꯏ ꯄꯤꯗꯕꯁꯨ ꯌꯥꯎꯏꯀꯣ ꯂꯩꯐꯝꯒ ꯑꯦꯗ꯭ꯔꯦꯁꯀ ꯂꯣꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ